Imphal West District ki Kawa Asim Lekai Youth of Manipur ki Thomi Laisram Vidyanandabu case amada Chennai haibagi maralda ngarang Imphal Police Station na masagi mayumdagi fakre hairi Mahakpu kari maram gidamak police na fari bano haibagi matangda Vidyanandagi apokpi Laisram memchana phongdorakpada audio voice ama viral chatlakpaga mari lainana audio voice adu Vidyanandagi khonjal mali haiduna January 13 gi ahing nongyaida Imphal Police Station gi timna mayumdagi faki Nongalaga police na Vidyanandagi computer na chingba potlam sing yengba yaba yenglaba matung February amagi numidang wairamda mahak mara lairamdre haina thadoraki Vidyanandagi police station da lehoba computer na chingba potlam sing laurulaw haiduna SP na kaurak le haina amuk hana February anigi ayuk pung mapalum tabada chatkibani adubu Vidyananda fagadabani haibagi order ama laklay haiduna numit asigi numidang wairam Vidyanandagi mathakta FIR palaga mahakpu fazin kibani haiki Mari lainadaba yumpham yaudaba audio voice ama puthoklaga Laisram Vidyananda faribagi maram karino haina hangladuna numit 15 gi achetpa warep ama leiba aduna maram oiraga irang thokpa pamdabagi tumin laisinbani Laibak irang thoknaba barton tawganu Laibak irang thokpa pamde hairaduna Vidyanandabu athubada condition amata yauduna thadokadabani haiki Sigi thodok se audio gi viral ama chalakpagi matangda Aigi Isanupa Sri Laisram Vidyananda Hariba Isanupa se Magi Khonjel Mali Haiduna Mabu January gi tang kuntrama thoigi nongalam dai pung trama thoi makhai muktaba swaisida ma se Imphal Police Station gi kangbuna laaga yumdagi lokhat khare ahingdu ma leira matungda nongale duga ma se kaim phong mara leite hana magi computer kari makhoine yengba yaba yenge aduga mabu hangba yaba hange adugi matungda nungdang wairamsi ma kaimta mara leite haidana thadok pire aduga amuk nongalaga pung 10 da amuk nangi computer kari se lauro law SP na kawi haidana kauraga madu lawni haidana mahak singa si ayuki pung mapan adwaidagi police station ta Imphal police station da ma chatkiba matungde halaktre na khoi myam se lebdai ma ka chutoroi laani haiduna leiraga hojik nungdang wairam numit tarak pasida Magi mathakta FIR launch tawre aduna ma phau haibagi order ama lae haiduna mabu phabire masi gi kayamu yamna achumba proof leibirage Vidyananda rangangbani haibasigi praman yaudana ngarang na karisu kano tawde haiduna mara leite haiduna thadok piraga ngasi na FIR palaga mabu phaba haibase masi yamna leibak masa tadaba thawongni hana lojai aduna yariba makhoi khoisu leibaki irang achauba ma Laibanina Sngako numit 15 gi matam thanabagi thodok ama leibanina khoisu yaringai irang se thoktanamba haiduna khallaga khoise tumina leijabani adubu sarkarna tawbira iba mawonga sidi athuba matamda thadok pirau mara leitaba mibu phajallaga praman yaudana mibu phajallaga asumaina harassment piba haibase masidi yamna chawba ihaw ma sagatningai gi baton tawbani haina lojai aduna khoi irang chu thokjaningde aduna athuba matamda makbu maran sunglei handabida case yaudana FIR yaudana thadok piro hana ai haijari laibak irang thokpa pamde aduna athuba matamda mabu thadok piro hana haijari Hoziki haiba kam thokse okay sikram thokne tabige ma phari Audio ama viral chalai hai akhoi su khangjade makhoina adumaina haibirame asa magi vocal sigi saraga robot na ngangba manba voice ama thadoaga aigi ijanupani haidana praman ama phau yaudana makhoina phabani adubu ngangdi kaimphau ma mara leite magi natte haidana check tawba yaba tawre magi computer kari loina lokhallaga makhoina yengba yaba yengaba matungda Magi maran ampau leitre manate haidana mabu thadok pire aduga ngasi ayuk pung 10 da police station da lao haidana magi computer su thanami loina mak lehauri haidana duji chalo hana mabu chatkhraga numita ba phau halaktre aduga numita ra matam dana FIR pale ma chape yara roi haidana police station dagi adumaina pau se pibirakpani police na numitare ni riman lauthagani haiduna kano tawi matampi adubu akhoi ukilga mukhoiga hojik tawnari akhoi masi nungai mandabadaga khoi lekai gi maira paibi akhoi asem lekai gi maira paibi na kano tawjabani masi irak lebak irang honaba baton tawbiganu athuba matamda tekta kaidana thadok piro magi mathakta FIR panbe yaroi
केस अमता मरी लेना हंदना अथुबा मतमदा थादोकपिरो लेबाक इरांग हौबा पामजदे अखोय मतम पुनमकता अखोय लेबाक इरांग हौदनिंगाइगी सपोर्ट तौरगा लेजबा अखोय ग्रुप नि अदन लेबाक इरांग हौहन बिगनु सरकारना बातोन तौबिगनु लेबाक इरांग हौननबा